party gi mako haiba tare state sigi PCC president da moina somon tor ko je ado kari gi maram gi kor pano haiba sidi either ai gi ukinda appropriate oibra natraga isha chatlaga ra kaino any information do noina aibu kaurisi kari maram gi no du hangba madi aidi ukin thabra isha chatbra hangba madi khangdokpa hai tare ne adu moina pami ba any either document ni khangde chin hangbani khangde madudi na akhoi reply pibam thokpududi atai su loi tawena even akhoi ge honorable leader of the opposition Rahul ji ju ED officer CBI officer pung kaya no ni phur yang khaira kaya no ai masi pung sing du kaure ne thammaga ado hangi dune ba maju advice legal mayam advisor mayam ne advice taroga tum chali duni even madam Sonia Gandhi do moi gi intention je opposition je public ki praja jing ki grievances mayam voice se masi langanu kano torpo yaroi haina voice namdha ba tawba sigumba mayam moi gi intention je masina kaidong nung da success oiroi aina haije jini aina lotion jarpada akhoi achumba bu tawraba achumba gi intention leiraba ado achumba haibisidi matam punamakta mai pai haibise masiga sobu thajabani adu ngasi aina lotion jarpada akhoi gi saknairaba leader sing Shri L Zain Kumar Hana Mantri Oibiramabani adagi Shri Roman PSU Saursu party amagi local party amagi candidate oirubani atai councillor sing inau sing sangai ba mayam se masisu ward amamongi represent tawda praja sing na khanbidra mayam gi seba tormamni mayam punamaksina sangbirak pa haibase manipur gi praja sing mai gi kendra da leiba praja sing na thajaba thamakna changaibani aduna suksoi soidna congress party se aina thajabadi masidi ahobudane ba mathang kiu de sa ka do mayam party se sang ka do mayam se akhoina su khe amukta da pulak tawroi sida hayeng election tha ni hum da ngai re adu bhauda phase oina tawji ngasi asa posi pulak thamaga satho odi value do amuk loi thokhi ni na haina hojik si kiu da leiri bane ba adu masida thajaba congress party bo thajaba helaktna manipur gi praja singna congress party na mai pak pa haibase manipur praja singi mai pak pane madugi mayek tar ba khudam di handak ta tawgiba inaram sung outer parliamentary constituency election do mada praja singi shakti utkrega leiriba center gi BJP gi government NDA gi government aduga state leiriba BJP gi government se nuhoi se yaning dre haina moina khulai kaya sinarga chu praja singi shakti dudi maiti ba piba ngamde haibadu handaki election MP election sina dum ta abani